busu taramna side si dalay khat pinabaning sinjero so sir waro bigano phayengi emo injar sir busu welcome to zari mayam kuba lepiga the medical officer Imphal West ngasi mak November ki tang 13 yai faraba numit asida aikhoina health wellness center Awang Wabagai sida district level observance of World Diabetes Day pangthok sabani si pangthok sabagi maroi ba pandam di aikhoina diabetes naraba kangbu sing diabetes nadriba kangbu sing da diabetes haibase nganna thengnorogadi it's a preventable, it's a curable disease, it's a irreversible disease haidi ngallinga da thengnorogadi yam laina phanba ngami haiba paujel do puduna laksabani aduga sigilaina sina thengdagragadi koi mitta tainarakadi heart tainarakadi kidney haksangi singli nauri loinamak tainarakadi ni diabetes narabodi kari sabaya kari sabaya di adugi nutritional counseling mayam sunga si pijari adu koi walkathon ga salaga public te awareness oinaba amasu satsakre maroina akoina diabetes patient ama laing matamda akoina yumbi ahum sangi hanbada akoi exercise onglagli ba lifestyle sigi matungina mayam se sedentary lifestyle phamjandana hipsandana leibagi sanabi am oire sina noi khalakpa noi khalakpa sina diabetes naba nanabagi achouba maram amasu oire loina akoi diabetes naba patient singna matam sana e test tokhoga sini wangibra wangdabra se hypertension na bp wangba naba misu dak sang naina chaba darkar lei natragadi koi diabetes naba mi sing kwai sigal is a heart attack nebo koi bp wang mina kwai sigal is a heart attack na sigi mayam sidagi ngakho hogna bagidamakta ngasi awareness program si ngasi November 14 dagi hauraga koi sahi chupa Imphal West ki toan ba jaga da pangthokadi adigi amana diabetes ki hidak singji sang naina chaba yam darkar lei ai sugar level handare haidona hidak chaba level phat wangkhalaga aduna maram moiduna koi patient ji legi da babu yai sigi paujel mayam si koi mafam si da puduna laksabani Imphal mayol da tawbagi mahutta khungang ya chatlaga koi kana rijadaba khungang lairaba praja sing da su khangan basi am darkar lei haduna ngasi mafam si tawjabani hujik India da koi ICMR ga India dive ka pullaga sathagi ba survey magi matuina June 2023 da moina bulletin ama phongi matuin India da hujik diabetes naba mi million chama ga trama thoilei pre diabetes diabetes narak yaba mi million chama ga kuntha ruk lei si haiba figure sing ji test tawduba mi yam lei bani akoi epidemiology ki tam da harga just tip of the iceberg na koi samudra gi singi lai mai da ungi machine khajitang urga manungda achouba matuma leibadawna adugumani aduna public awareness si yam darkar leiba koina diabetes ai control to ge hadi manipur su hujik lekai khudingi mi sama khudingi trama di diabetes narakpa yabagi fiam da leire haidigi figure data loi leirabani sigi paujel mayam si sandokna ba haidra ngasi mafam sida koi district level ki program oina sinjaban